ꯃꯤꯌꯥꯝꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯕꯗꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯕ ꯃꯇꯨꯡ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯒ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯇꯨꯝꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯁꯛ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯏꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯦꯂꯤꯁꯟ ꯃꯤꯠꯖꯅꯔ ꯀꯧꯕꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯁꯤꯌꯟ ꯑꯃꯅ ꯍꯥꯏ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯤ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯇꯨꯝꯕꯅ ꯁ꯭ꯇ꯭ꯔꯦꯁꯇ ꯑꯦꯐꯦꯛ ꯇꯧꯏ ꯑꯃꯨꯛꯁꯨ ꯁ꯭ꯇ꯭ꯔꯦꯁꯅ ꯇꯨꯝꯕꯗ ꯑꯦꯐꯦꯛ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯊꯧꯑꯣꯡ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯩ ꯇꯨꯝꯕ ꯋꯥꯠꯄꯅ ꯑꯩꯈꯣꯏꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯗꯥꯛꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯗꯥꯏꯠ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯔꯨ ꯑꯣꯏꯕꯒꯨꯝꯅ ꯇꯨꯝꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯏꯟꯇꯔꯅꯦꯜ ꯃꯦꯗꯤꯁꯤꯟꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤꯕ ꯗꯥꯛꯇꯔ ꯔꯣꯜ ꯑꯦ ꯄꯦꯔꯦꯁ ꯕꯥꯁꯀꯦꯁꯅ ꯍꯥꯏ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯅ ꯚꯥꯏꯔꯁ ꯑꯁꯤ ꯄꯛꯂꯕ ꯃꯤꯑꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯗ ꯆꯩꯊꯦꯡ ꯄꯤꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯄꯦꯟꯗꯦꯃꯤꯛ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯅ ꯋꯥꯡꯈꯠꯂꯛꯂꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯃꯔꯝꯅ ꯇꯦꯝꯄꯦꯔꯦꯆꯔ ꯑꯃꯁꯨꯡ ꯁꯔꯀꯦꯗꯤꯌꯟꯒꯤ ꯁꯥꯏꯀꯜ ꯑꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯂꯛꯂꯦ ꯑꯣꯍꯥꯏꯌꯣ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯦꯛꯁꯅꯔ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯁ꯭ꯂꯤꯞ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯑꯦꯅꯤꯁꯥ ꯗꯥꯁꯅ ꯍꯥꯏ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯑꯐꯕ ꯁ꯭ꯂꯤꯞ ꯍꯥꯏꯖꯤꯟꯒꯤ ꯃꯔꯝꯗ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ ꯑꯃꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯟꯅꯗꯒꯤ ꯇꯨꯝꯕ ꯐꯪꯂꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯄꯨꯡ 7ꯇꯒꯤ 9 ꯐꯥꯎꯕꯗꯒꯤ ꯍꯦꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯗꯥꯛꯇꯔ ꯑꯦꯅꯤꯁꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯉꯝꯂꯕꯗꯤ ꯅꯨꯡꯊꯤꯜ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 10ꯗꯒꯤ ꯍꯦꯟꯅ ꯇꯨꯝꯂꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯅꯨꯡꯊꯤꯜꯗ ꯇꯨꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯇꯨꯝꯕ ꯍꯥꯏꯕ ꯑꯁꯤ ꯗꯥꯏꯠ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯃꯔꯨ ꯑꯣꯏꯕꯅ ꯑꯍꯨꯝꯃꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯥꯏꯕ ꯑꯁꯤ ꯇꯨꯝꯕ ꯌꯥꯅꯕꯒꯤ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ ꯑꯗꯨꯕు ꯃꯇꯝ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯕꯤꯍꯦꯕꯤꯌꯔꯦꯜ ꯁ꯭ꯂꯤꯞ ꯃꯦꯗꯤꯁꯤꯟꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯁ꯭ꯂꯤꯞ ꯔꯤꯁꯔꯆꯔ ꯑꯃ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤꯅꯥ ꯄꯤꯌꯣꯄꯣꯂꯤꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯤꯡ ꯂꯥꯎꯅ ꯂꯩꯌꯨ ꯃꯍꯥꯛꯅ ꯍꯥꯏ ꯇꯨꯝꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯇꯨꯝꯕ ꯐꯪꯗꯕꯅ ꯁ꯭ꯂꯤꯞ ꯄ꯭ꯔꯦꯁꯔ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯅ ꯇꯨꯝꯕ ꯄꯥꯝꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯌꯥꯝꯅ ꯀꯟꯅ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯏ ꯑꯣꯏꯔꯞꯄ ꯆꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯖ ꯈꯨꯗꯝ ꯑꯣꯏꯅ ꯆꯠꯄ ꯏꯔꯣꯏꯕ ꯌꯨꯝꯒꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥ ꯇꯧꯗꯨꯅ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕꯅ ꯑꯦꯗꯣꯅꯣꯁꯤꯁ ꯀꯧꯕ ꯄꯣꯠꯁꯛ ꯑꯃ ꯇ꯭ꯔꯤꯃꯨꯂꯦꯠ ꯇꯧꯏ ꯃꯁꯤꯅ ꯁ꯭ꯂꯤꯞ ꯄ꯭ꯔꯦꯁꯔ ꯁꯥꯒꯠꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁ꯭ꯂꯤꯞ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯇꯨꯝꯕꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯍꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯂꯥꯏꯁꯦꯟꯁ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯔꯇꯤꯐꯥꯏꯗ ꯏꯟꯁꯣꯃꯤꯌꯥ ꯇ꯭ꯔꯤꯠꯃꯦꯟ ꯀ꯭ꯂꯤꯅꯤꯖꯤꯌꯟ ꯗꯥꯛꯇꯔ ꯀꯦꯟꯗꯥꯏꯁ ꯁꯤꯇꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯇꯨꯝꯕꯒ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯇꯨꯝꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯃꯊꯟꯇ ꯏꯪꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯂꯩ ꯁꯦꯇꯤꯅ ꯍꯥꯏ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯁꯥꯒꯠꯂꯛꯏ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯁꯥꯒꯠꯂꯛꯄ ꯑꯗꯨ ꯄꯨꯡ ꯈꯔꯗꯤ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯏꯪꯊꯕ ꯍꯧꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯏꯪꯊꯔꯛꯄ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯅꯦꯆꯔꯦꯜ ꯁꯔꯀꯦꯗꯤꯌꯟ ꯔꯤꯗꯝꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯇꯨꯝꯕꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯀꯥꯟꯅꯕ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯇꯨꯝꯒꯗꯕ ꯄꯨꯡ 3-6 ꯋꯥꯠꯂꯤꯉꯩꯗ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯆꯥꯡꯗ ꯃꯤꯅꯤꯠ 30ꯗꯒꯤꯅ 45 ꯐꯥꯎꯕ ꯑꯦꯔꯣꯕꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯁꯦꯇꯤꯅ ꯃꯈꯥ ꯇꯥꯔꯤ ꯇꯨꯝꯂꯝꯗꯥꯏꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ ꯁꯔꯇꯤꯐꯥꯏꯗ ꯁ꯭ꯂꯤꯞ ꯀꯣꯆ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯂꯤꯞ ꯐꯥꯎꯟꯗꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯅꯦꯖꯤꯡ ꯏꯗꯤꯇꯔ ꯕꯤꯜ ꯐꯤꯁꯅ ꯍꯥꯏ ꯇꯨꯝꯂꯝꯗꯥꯏꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯏꯟꯁꯣꯃꯤꯌꯥ ꯇꯧꯍꯜꯂꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯎꯠꯄ ꯀꯟꯀ꯭ꯂꯨꯁꯤꯚ ꯁ꯭ꯇꯗꯤꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯃꯥꯡ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 45ꯒꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯔꯤꯂꯦꯛꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯔꯒꯗꯤ
tumdringai minute nifuga manga mangjongna irujathokhtuna haksangbu normal temperature da lehanduna relax tahonaba amadi pothanabagi damak sem saba matam pigadabani hainasu bilfis na makatari karamba haksang sajil sing khwaidigi phabage expert sing hai tumbagi phibam phagat hanbada hena kana ba haksang sajil makhal khara lei sat pasien badagi hauraga yamna akan mamong da haksang sajil tawrubana singba cardiovascular exercise sing asi tumnabagi damak yamna phai haina New York City da leiba Mid City TMS Clinic ki medical director Dr. Brian Brunona phongdokli street mill da natragana yum manaki lerekta ngehak satpa haibasisu khwaidigi araiba cardiovascular exercise makhal amane masi da natana yum da tawba yaba push up bicep curl amadi squat singba training sing tawbana su tumbagi phibam phagat hanba ngammi haina su Dr. Brian makhatari sumna akhang ai sina share tore mayamana pathok sakiba soi bi yaros myamna ngakpigani anduga makhata ba nau nau ba health tip ki maram da khrasu share tawzaragi thank you